CM na nap amadi Manipur police na phagat pa malem gi kaithel da lupa crore kunthra mariga lakh tara ni thoiga lishing mapan ge chamapan tara gi drug sing mai thakre. Narcotic and Affairs of Border NAP amasung Manipur Police na phagat kiba malem gi kaithel da lupa crore kunthra mariga lakh tara ni thoiga lishing mapan ge chamapan tara gi drug sing si minister na ngasi Imphal East District ki pungdong bam singmang da mai thaduna manghan kre. Mai thaduna manghan kiba polam sing adudi heroin powder kg ani ga gram chani ga hundra ma thoiga milligram chamnga kunthra manga ganja kg chani ga hundra hundoi ga gram marphu tare WY tablet lakh manga ga lishing marphu ga chani pan yankhai hundoi SP capsule lakh amaga lishing kuni thoiga chatruk mawdra taruk amasung M10 tablet chamnga ga kunthani hariba polam sing asi nap thobal Bishnupur None Senapati Imphal West amadi East ki police sing na seize tawkhibani Thauramadu the Chief Minister N Biren Phongdokhibada Manipur Police Department ki mioi amana drug amasung psychotropic substance ka mari leinaram-bagi maral leiba thengnarabadi service tagi terminate tawani masida mahak amasung mahaki imung manunggi mari matagi wafam leiroi mahangna makha tarduna departmental inquiry niphugi drug ka mari leinaba case singda police personnel sing involved tawi Aihakna Chief Minister oiraba matungdagi sok lisingani ga taranipan da pangthokiba International Day Against Drug Abuse and Illicit Trafficking gi thoram June 16 ta pangthokibada War on Drugs haibasi lauthoktuna hokhibani hariba War on Drugs asi NAB Manipur Police Paramilitary Force singna involved tawi Chief Minister na makha na haikibada khunja singna poppy farm tawbale piu haikibaga loinana handak tanumit kharani gi matungda Bir Tikendrajit International Airport manakta nungthil powopta sana amadi sel lut tawkibada senaba culprit sing phare investigation chathari haiki Thauram Duda Deputy Chief Minister Y Joy Kumar Singha Cap NPD Minister T.I. Setavrata State Planning Board ki Deputy Chairman Sri L. Rameswar Manipur Building and Order Construction Worker Welfare Board ki Chairman Ais Dingo Khetrigao Kendra ki MLA L. Inderjit Imphal West ki Adaksha Srimati R.K. Taruni Imphal East ki Adaksha P. Bimola DGP Sri L.M. Khaute amasung atai Manipur Police ki ranking officer ke asu saru yaki hairi atopa pau mana Accident tanupi ani laikhidre ngasi numit ungba matungpung baro makhai tabada singjamai police ki manung chanba tidim lambi ki kwakaitel traffic point manakta water tanker MN02B 8495 na dio number yaudriba mata thomjinbada nupi macha ani laikhidraba nupi macha adudi yumlembam Silvia sahini kuni thoi apokpa Brajamani singjamai songtham lekai degini amana thodam singlembi sahina taranipan apokpa Nilsandra kakwa langdaibung degini Taudo si tanker aduna maning lom dagi lakpani dayo aduna khagem pali rom dagi lakpada crossing aduda thomjin bada Silvia gi makok takhai khibadagi khudak ta laikhidabani singlem bina rims ta pukhatpada laika nabangam dana laikhidabani hakchang animak rims mok ta postmortem gi damak thamkhre water tanker driver police na phare atopa pawmana UK COVID strain leibak yangkhai da sandokre India da strain asigi masing samaga sungna mapan yaukhre COVID-19 dagi hena sathiba laisat asi sandokpagi changcha da hundra phawba yowi haina akhangai singna phongdokhraba UK COVID mutant strain malem gi tongan balebak yangkhai da sandokre haina World Health Organization WHO na phongdokre WHO gi report amagi matungina hojik anoba strain asina South Africa da paksana sandokhiduna naba amasung sibagi changwang khatkre Malem da COVID-19 gi phibam phabagi chang khara pharakpa tanja asida amuk UK strain asi malem gi lebak yangkhai da sandok libasina amuk ki hena mioi bagi punsi da temsing narakli laisar asi mamang gi sahi December 15 phawba da malem gi lebak kullom da sandok le haiba khangmangam ki adubu khwaidagi nauna ngasi di lebak yangkhai rom da sandoroktuna miyam da kan ba sapu amuk pirare Oirakliba phibam asida malem gi scientist lising amaga chatret yangkhai romna kok chungsin aduna laisar asi thengna ba wa khana ba hokre hainasu WHO gi report amada phongdokre Amaromda India dasu UK COVID strain asigi apunba case masing samaga sukna mapan yaure haina Ministry of Health and Family Welfare na phongdokre Loina na COVID-19 na khwaidagi soalaba Maharashtra Karnataka Andhra Pradesh Tamil Nadu amasung Kerala da anoba strain asi sandoraktana ba akan ba section thorang lokhali hainasu ministry asina makha tari atopa pawmana qualify oidaba oza hablakpada desamna yaba ngamloi DM University gi constituent college singda leiriba existing teacher sing asidagi UGC gi criteria suba qualify oiba oza sing tamak university asigi faculty oina khangat pinaba lenga ki pungning singchiladuna qualify oidaba oza sing hablakpada desamna yaba ngamloi quality da compromise tawroi Democratic Students Alliance of Manipur Desam gi Secretary Education and Academic Affairs na thadorok paserol asida DM University gi administration da sarang na bathok ibasi lengak na athu matam dalo sinduna
ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯤꯡ ꯑꯊꯨꯕꯗ ꯍꯥꯞꯄꯤꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯗꯤꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟ ꯀꯣꯂꯦꯖꯁꯤꯡꯗ ꯂꯩꯔꯤꯕ ꯑꯦꯛꯖꯤꯁꯇꯤꯡ ꯇꯤꯆꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ UGCꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ UGCꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯔꯕ ꯑꯦꯛꯖꯤꯁꯇꯤꯡ ꯐꯦꯀꯜꯇꯤ ꯑꯃꯗꯤ ꯅꯧꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯛꯀꯗꯧꯔꯤꯕ ꯐꯦꯀꯜꯇꯤꯁꯤꯡ ꯑꯁꯤ ꯑꯣꯐꯔ ꯐꯣꯔꯝ ꯄꯤꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯄꯤꯗꯨꯅ ꯃꯤꯅꯁꯨ ꯌꯥꯕ ꯂꯥꯏꯅꯁꯨ ꯌꯥꯕ ꯃꯑꯣꯡꯗ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯟꯅꯒꯤ ꯑꯦꯛꯖꯤꯁꯇꯤꯡ ꯐꯦꯀꯜꯇꯤꯁꯤꯡꯒꯤ ꯁꯥꯔꯚꯤꯁꯁꯨ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯗꯦꯁꯥꯝꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ